ahan memaktada Times of Manipur Tom TV Coffee with Tom miyeng tabiriba punamapu Jolly IRUNGBAM na taramna okchabolo na thagat fa phongdukchari ngasisu special guest ama puduna lakchari kudol tamjage music composer RK Birendrajit ahan memaktada yamungbu Tom TV ki mai kaida haijerupa matamda hararo ya biduna akoi studio da nangjin birakoi damakta hainga leitana Tom TV mai kaida ho chinjaraga thagat wai phongdokchari I su Tom TV na sugumba for giving me this chance I am thankful usari maramdi akoi artist sama oina recognition ai se akoi yaudragadi akoi di kai ani yamna samna yam simple life ta akoi pra studio ta confine tawdana leiraba matamni na sigumba recognition ade mayam da akoi exposure gi chance ke aphangtam matam sida sigumba chance pibirak se ai kwai aham boina Tom gi organizing amadi sig staff sing ju aham tara pajan thagat pa phunduk se thagat chari makha ta jar poina yambung haina kauzarage RK oi birabni na yambung gi leifam amadi imai pa gi ming kam amta thambiu ai gi ming RK Birendrajit nickname haigadra mayamna ke ai early stage haigadi aine amkana ara daga yawra saling matamda mayamna lukhoi na du khangbi ade hujingna kitang senior gi stage harakadra du yawramni na yambung ana lui challe ada ai gi actually ai hujil leibam se ai school chinga kam lera aduga ai gi ima gi mamingna koi leigidraba yamb sisa adagi baba gi mingna RK Roton sana adagi ai wife W Babita adu koi laibak thibdagi ma se pass away oigre aduga ai gi leimina bahai di ai sa nupa amaga nupi amaga aduga ai siam early stage ai di teenager hek loi baga nongan baga hai tare sum yamna frankly have da adu yam ganna marius kan sangram ni na isa do ke haini sum pamjaba hai gadra kan ta ma medical intern tawri adu isa nupi dan dak amu APR tawni na medical ki preparation tawraga ai na music tang observe ni na pura confine tawraga du studio da lei nungai jai haidi nganna couple life sangbai sukana ba hoji sa sangloi saubire adagi magi line da matik cha na loina sembi ba ngam ba se isa na mapa moina na ha ori ngai da ko loina hona bi ba ngam bagi thongna le ngai da oi ba se oi ri ba se koi taseng na couple life ta nganna su ba dagi ne haja tare ko yam nungai jai makha ta jar poina akoi gi music ki lamje music ki lamje horpa matam isagi sahi kya degi adaga kamaina kana urubade karamba wakhalon degi sigi lambi sida khong thangjin khibino habidu hapetang thambi music se koi gi family se adum sai gi haidi adugi environment kanu se chawrak panina koi gi yambung hana ma se former igno gi director orme aduma se classical gi koi gi background lek pa adima isai ja sa aga koin angang yam oi ngai sa mai talpura ma khon sida khoi tum me manak sida dum tawga adagi sum adugi environment sum chawra amina sum mayam ni thengna pa ade locality ade ozame ma laisame ma ozame mayam angkhana biriba ade ozabim la khoi locality nga to oimina ozame mai sida experience jinai maina do tamsalu khosalu na har ga ise tamamme ade ko na de oza Devendra ji ruji music college ki principal in charge haigada ubiriba oza si manak to sala ise kham tamamme aduga adagi kitang laithuraga western gi influence la khusdege western music se muk tawre adagi ai piano se tamammaga aina somda master thawi matang siga piano gi grade 4 gi paikha thagdo matam se kitang kolai tawna pade ai kan pra adum de piano tawngam gidre aduga modern music ha ga da music chali line sida chatharaga adum sum laaga dei tamulan sa muk thengnare tamulan sa thengnabdagi di ai gi assignment ai di ai gi turning point ha gadra mami sami se tawraga adu dai step sum la khuduna mami sami se adugi mamang da romi maitai gi mayam tawgre be adu maru ina emphasis ai background score se sum mayam na nungsi biba hagadra background taw pisidagi es lukoi na adu taw kholoina harga ai se thawaina background taw gen khan badi na tawa adu da amang loi gra amang sum taw bade mayam se tam background gi kano sindi adum chatharaga romi maitai gi hek magi hawdopa dum adu dege dum loinara puduna di mai phanam samgo dum loinare adai tamuna sage mo tawre adu mami sami sida romi maitai gi film amani da nang nei ma oibiu gana adagi thoibi angang ba purang mapan magi quite first kanu film je adu mada kumado adu ma se adu di amna nusi bai di
ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯨ ꯃꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕꯩꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯃꯥꯒꯤ ꯀꯩꯅꯣꯅꯤꯅ ꯁꯨꯇꯤꯡ ꯑꯗꯒꯤ ꯃꯥꯅ ꯄꯨꯊꯣꯛꯆꯕ ꯀꯩꯀꯥ ꯃꯃꯥꯟꯅꯕ ꯈꯛꯇ ꯁꯤꯌꯥꯔ ꯇꯧꯔ ꯇꯧꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯚꯟ ꯑꯩꯅ ꯈꯣꯡꯕꯁꯤꯕꯨ ꯃꯥꯏ ꯃꯃꯥꯟꯅꯕ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯥꯌꯥꯝꯐꯥꯜ ꯁ꯭ꯀꯨꯜ ꯃꯅꯥꯛꯁꯤꯗ ꯈꯣꯡꯉꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗ ꯇꯧꯔꯒ ꯌꯥꯝ ꯑꯥꯔꯗꯤ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄ ꯍꯥꯏꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯁꯨꯝ ꯆꯠꯊꯔꯛꯑꯒ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯦ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯃꯊꯛꯇ ꯑꯍꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯩꯅ ꯃꯩ ꯁꯥꯛꯄ ꯀꯨꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯐꯤꯅ ꯀꯨꯞꯄ ꯌꯥꯗꯦ ꯍꯥꯏꯅꯕꯗ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯣ ꯏꯁꯥꯁꯦ ꯇꯥꯖꯕꯗ ꯀꯤꯕꯣꯔꯗꯀꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯈꯪꯕꯤ ꯍꯩ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯖꯒꯦ ꯀꯤꯕꯣꯔꯗꯁꯦ ꯑꯩ ꯁꯨꯝ ꯌꯥꯝ ꯄꯥꯝꯖꯔꯛꯄ ꯑꯩꯗꯤ ꯁꯨꯝ ꯑꯣꯜꯇꯔꯅꯦꯇꯤቭ ꯁꯨꯝ ꯌꯦꯡꯉꯛꯄ ꯑꯗ ꯌꯦꯡꯕꯁꯤꯗ ꯑꯩꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯁꯤꯒꯦꯅ ꯍꯥꯏꯕꯗ ꯃꯜꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧ ꯌꯥꯕꯅꯤꯅ ꯁꯨꯝ ꯈꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯁ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯒꯤꯇꯥꯔꯁꯤ ꯀꯌꯥ ꯆꯥꯟꯅꯗꯧ ꯃꯥꯟꯗ ꯁꯨꯝ ꯈꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯁ ꯀꯤꯕꯣꯔꯗꯁꯤ ꯄꯥꯝꯃꯦꯅ ꯇꯧꯔꯒ ꯑꯗꯩ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯒꯤ ꯑꯥꯏꯗꯤꯌꯥ ꯍꯥꯏꯗꯤ ꯁꯨꯝ ꯌꯦꯡꯕꯁꯤꯗ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯖꯔꯕꯗ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯑꯥꯔꯂꯤ ꯁ꯭ꯇꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯁ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯑꯥꯗ ꯄꯨꯅꯦ ꯂꯩꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯗꯩ ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯑꯃ ꯐꯪꯈꯤꯕꯁꯤꯅ ꯑꯩꯁꯦ ꯑꯥꯗ ꯄꯨꯅꯦ ꯆꯠꯂꯒ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯚꯤꯠ ꯑꯩꯅ ꯃꯥꯁꯦ ꯖꯔꯃꯟꯅꯦ ꯃꯥ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩꯅ ꯀꯝꯄꯣꯖ ꯑꯃ ꯇꯧꯋꯦ ꯄꯟꯖꯥꯕꯤꯒꯤ ꯑꯩꯗꯤ ꯄꯟꯖꯥꯕꯤꯗꯤ ꯄꯨꯔꯥ ꯃꯍꯩ ꯃꯔꯣꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯖꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯥꯗ ꯃꯤꯛꯁ ꯗꯥꯎꯟꯁꯦ ꯖꯔꯃꯅꯤꯗ ꯇꯧꯔꯛꯑꯦ ꯖꯔꯃꯅꯤꯗ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯅꯪ ꯑꯝꯇ ꯂꯥꯛꯑꯣꯅ ꯂꯥꯛꯑ ꯑꯥꯗ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯔꯦꯟꯗꯝꯗ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯃꯥꯅ ꯃꯤꯛꯁ ꯗꯥꯎꯟ ꯇꯧꯕꯁꯤꯗ ꯏꯟꯗꯤꯌꯥꯗ ꯇꯧ ꯐꯖꯗꯦ ꯅꯣꯏ ꯀꯩꯅꯣꯁꯦ ꯐꯖꯗꯦꯅ ꯇꯧꯔ ꯃꯥ ꯑꯗꯨꯃꯥꯏꯅ ꯄꯨꯈꯤꯕ ꯑꯗꯣ ꯋꯥꯛ ꯀꯜꯆꯔ ꯑꯗꯒꯤ ꯃꯥꯅ ꯇꯤꯞꯁ ꯃꯌꯥꯝ ꯄꯤꯔꯝꯃꯦ ꯑꯗꯩ ꯏꯚꯟ ꯖꯥꯖꯒꯤ ꯂꯤꯛꯁ ꯁꯤ ꯀꯩꯅꯣ ꯇꯧꯍꯧ ꯂꯨꯈꯣꯏ ꯍꯥꯏꯔꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯁꯦ ꯌꯥꯝ ꯁꯥꯡꯃꯜꯂꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯩꯇꯩꯒꯤ ꯃꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯅꯁꯨ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤꯅ ꯑꯩ ꯂꯨꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯁꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯦ ꯇꯝꯕꯤꯔꯛꯄꯁꯦ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯩ ꯁꯤꯗꯩꯁꯤꯗ ꯄꯥꯝꯖꯔꯛꯄ ꯇꯝꯕ ꯈꯔ ꯍꯧꯖꯔꯒꯁꯨ ꯃꯦꯟ ꯑꯣꯏꯅ ꯇꯝꯕꯤꯔꯛꯄ ꯑꯁꯤ ꯀꯗꯥꯏꯗ ꯃꯦꯟꯁꯦ ꯑꯩ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯁꯟ ꯀꯩꯅꯣꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯀꯩꯅꯣ ꯑꯣꯏꯕꯤꯈꯤꯕ ꯑꯣꯖꯥ ꯗꯤꯕꯦꯟꯗ꯭ꯔꯖꯤꯠꯁꯦ ꯃꯥꯗꯤ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯅꯠꯇꯅ ꯋꯦꯁꯇꯔꯟꯒꯤꯁꯨ ꯑꯥꯏꯗꯤꯌꯥ ꯐꯖꯅ ꯂꯩꯕꯅꯤꯅ ꯑꯁ ꯕꯤꯔꯦꯟꯗ꯭ꯔ ꯁꯤ ꯇꯧꯑꯅ ꯍꯥꯏꯔꯒ ꯑꯗꯩ ꯏꯚꯟ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯍꯋꯥꯏꯟ ꯒꯤꯇꯔꯁꯦ ꯇꯝꯕ ꯆꯠꯂꯝꯃꯦ ꯑꯗꯨꯗ ꯁꯨꯝ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯦꯆꯤꯡ ꯑꯣꯏꯔꯛꯇꯕ ꯁꯨꯝ ꯈꯣꯡꯕꯁꯤꯗ ꯑꯩ ꯁ꯭ꯀꯤꯜꯁꯦ ꯑꯩꯅ ꯑꯁ ꯃꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯇꯧꯔꯒ ꯀꯣꯟꯅꯗꯤ ꯀꯤꯕꯣꯔꯗꯁꯤꯗ ꯑꯗꯨꯝ ꯇꯧꯔꯕ ꯑꯗꯨꯏꯗꯨꯅ ꯑꯣꯖꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯇꯧꯕ ꯑꯗꯩ ꯏꯚꯟ ꯃꯥꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯍꯋꯥꯏꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯈꯣꯡꯖꯈꯤꯑꯕ ꯀꯤꯕꯣꯔꯗꯇ ꯑꯗꯣ ꯃꯥꯅ ꯍꯋꯥꯏꯟ ꯈꯣꯡ ꯑꯣꯖꯥꯁꯤꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯕ ꯑꯩ ꯈꯛꯇꯪ ꯁꯨꯝ ꯈꯣꯡꯕ ꯅꯠꯇꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯩꯗꯤ ꯏꯁꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯖꯔꯅꯤꯁꯤ ꯉꯁꯤ ꯌꯥꯝꯕꯨꯡꯅ ꯑꯣꯏꯕꯤꯔꯛꯏꯕ ꯁ꯭ꯇꯦꯖꯁꯤ ꯐꯥꯎꯕ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯖꯔꯅꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯕꯤꯔꯝꯃꯅꯤ ꯃꯗꯨꯗ ꯈꯤꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯔꯒꯗꯤ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒ ꯇꯧꯔꯒ ꯗꯥꯟꯁꯤꯡ ꯐ꯭ꯂꯨꯠ ꯑꯅ ꯀꯅꯀ꯭ꯌꯥ ꯑꯥꯔꯠ ꯐꯥꯎꯟꯗꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯨꯝꯕꯥꯏꯅ ꯄꯨꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦ ꯑꯥꯔ ꯔꯃꯟꯒꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯀꯝꯄꯥꯏꯜ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯦ ꯈꯣꯡꯉꯦ ꯑꯗꯩ ꯍꯥꯞꯆꯜꯂꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯀ꯭ꯂꯦꯃꯤꯟꯇꯥꯏꯟ ꯍꯥꯏꯅ ꯑꯃ ꯑꯩꯈꯣꯏ NRI ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯔꯥꯅꯤꯌꯥꯟ ꯍꯧꯖꯤꯛꯀꯤ ꯔꯦꯀꯣꯔꯗꯤꯁꯁꯦ ꯃꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯦ ꯄꯨꯔꯥ ꯍꯥꯏ ꯐꯥꯏ ꯌꯥꯝ ꯊꯤꯅ ꯁ꯭ꯇꯦꯟꯗꯔꯠ ꯀꯩꯅꯣ ꯌꯥꯝ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨ ꯆꯠꯂꯒ ꯑꯗꯩ ꯀꯣꯟꯅ ꯄꯣꯔꯛꯑꯦ ꯃꯊꯪ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁꯤꯡ ꯐ꯭ꯂꯨꯠ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ CD 2 ꯇꯧꯕ ꯗꯨꯋꯦꯜ ꯇꯧꯕ ꯑꯃ ꯀꯩꯅꯣ ꯐꯣꯡꯉꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯑꯃ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯝꯕꯥꯏꯗ ꯔꯤꯂꯤꯁ ꯇꯧꯋꯦ ꯄ꯭ꯔꯤꯇꯝꯒ ꯂꯣꯏ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯐꯔꯛ ꯇꯥꯗꯅ ꯆꯠꯄꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯣꯏ ꯇꯥꯖ ꯍꯣꯇꯦꯜꯗꯒ ꯇꯧꯔꯒ ꯔꯤꯂꯤꯁ ꯇꯧꯋꯦ ꯑꯗꯨꯒꯤꯁꯦ ꯃꯇꯝ 2009ला 2010 ꯑꯩ ꯑꯦꯛꯆꯨꯑꯦꯂꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨ ꯕꯦꯁ ꯁꯦꯂꯤꯡ ꯇꯥꯒꯦꯕ ꯕꯦꯁ ꯁꯦꯂꯤꯡ ꯇꯥꯒꯦꯗꯤ ꯖꯒꯖꯤꯠꯀꯤ ꯊꯣꯛꯄ ꯃꯇꯝꯁꯤꯗꯒꯤ ꯑꯗꯨꯏꯗꯨꯅ ꯍꯦꯟꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜꯒꯤꯗ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯨꯗ ꯈ꯭ꯋꯥꯏ ꯕꯦꯁ ꯁꯦꯂꯤꯡ ꯇꯥꯈꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯗꯤꯑꯣ ꯑꯦꯜꯕꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗꯀꯣ ꯑꯦꯆꯤꯞꯃꯦꯟꯁꯦ ꯌꯥꯝꯕꯨꯡꯒꯤ ꯃꯊꯪ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯑꯦꯆꯤꯞꯃꯦꯟꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯐꯪꯕꯤꯈ꯭ꯔꯒꯦ ꯃꯃꯤ ꯁꯥꯃꯤꯒꯤ ꯃꯃꯤ ꯁꯥꯃꯤꯁꯤꯃ ꯑꯩ ꯐꯤꯂꯝꯒꯤꯗ ꯑꯗꯨꯃ ꯐꯪꯖꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ NEZCC ꯍꯥꯏꯕ꯭रा ꯀꯩꯅꯣ ꯑꯦꯛꯆꯨꯑꯦꯜ ꯀꯩꯅꯣꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯦꯕ꯭रिꯚꯤꯌꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯇꯧꯔꯒ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯁꯤꯟꯕ ꯐ꯭ꯌꯨꯖꯟꯒꯤꯗ ꯑꯩ ꯀꯤꯕꯣꯔꯗꯤꯁ ꯑꯣꯏꯅ ꯗꯤꯃꯥꯄꯨꯔ ꯅꯥꯒꯥꯂꯦꯟꯗ
kanoda Nagaland Kohima ki da taugi adu da mai first time keyboardist oina adadagi atai kanu oina award oina di puraina ate kana phangbadi kan tawdre adoga aina mu sidagi kitang leithura ga ise layak padai kana multimedia lore ade BF layak pada baseline fine arts ai loser eba aduna sum composition leidana aduna art ki maram sida sum pura kan torok hai tare adu iduna kanu se kitang ong leithoga mo kan tor adu hujik makti pura layak padadi pura thadokre di matam no leraktam ni na adu isade kan khanja badi leiba leiba di hujik sum pura confine toraga kuin toisi commercial hai tare mayam gi tawda ya da ba mai apamba adagi background hai sitabu film dugi actor dugi actress dugi mai manana ba du tohollu adi saida awabam piu adu do sidam mutki adu do tohollu kholalu adai tawjina tabai sum hujik khalak pana documentation gumbo leina mayam kitang khena ba di sum tawrai sida isagi poti ilele hudabdo adugi bagi kan usile kitang lapthoga ai ethnic kumba de koi gi indigenous ki oyo pose kitang hantau gen khalle kitang manada ba mayam ga ngai gadau kan ngai gadau ba hena su interest oi gadau do yam nungai je akoi wari su makha ta na amung sanajage je tom tv bo meng tabiri ba punamapo break masam ta lominas Bema, nang natamibi school IPS hai tu yam chikhi li phai hai nei kam do gine. My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding the lerup dagi English ki command so phajna le re, lyrics yo am hai re, personality talent so phajna le re na. To speak English is compulsory at our school and boarding. I have the habit of speaking English all the time. Adom gi angang singbu kanchipu da leba IPS haibada Imphal Public Higher Secondary School da ming chanbiu loinan afaba bahiroi bayanbiu. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. DS Enterprises Kaisamtong na Sinzaba Winter Festival Kwakatel Tidim Ground da Anobu Jahigi Haraw Nungay Marakta Pangtuk Lagani Pukning Sigsin Nangay Oiraba International Stall Sing Indigenous Food Item Handloom and Handicraft Angang Sing na Kalakcharaba Tongan ba Item Sing VIP Store Asna Singba Kaya Asna Festival Asigi Top ba Saktam Oiri Lengsing View, Saruk Yabiu, DS Enterprises Kaisamtongi Winter Festival Wakatal Tedim Ground December Pungataruk Tagi Nanang Nupadubu Mayamana Yapote Lobu Sakraba Latro Zakrima Aduiti Zainjang the Lucianaba Taurodana Bishon the Butot Polorabadi Injangi Town Lorabane Aduima Dugandagi Bishon the Goma Chanduga Lebirogera Hoi Ima Lobiruraki Bunga Bisholamaga Masalamaga Dapi Ne, Kanglipang spices industry ki production lobby road. Iram nang ni posu ere, pojan yu out re, chang yu sok re. Adoi ne, KSI na hoki ba sei try panji da pusoi ba production. Yang razan ginger powder, chili powder, turmeric powder, cinnamon powder, mithi jira powder, amadi hairi bo. Loina na sa masal amadi machala powwa. Mayang mamana ba packaging system so oraba. Manipur da yan anboy na spices industry da ISO 9001:2008 amadi ISO 9001:2015 phangmada natana trademark su registration tawraba KSI gi product tamak sijinabiu Sina Kwai the Gihena Parina Bonina Pira in Ima KSI product city Yam Pavani Matalgi Sasenaba product Sindagi Jackson Bio Kanglaipak Spices Industry na puthokpa Majalgi atopa manaba manufacturing unit amatalajade KSI na puthokpa Majalgi asengba product sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu amasung packaging da ISO 9001:2008 or ISO 9001 or 2015 asi yaubara haina check tobiu lalamung makhong takhelamam lekai Rims Road Factory Thangwaiban Sinam lekai haina thari basina
nattaba atopa amata machal gi asengba product natte sasinaba amasung malhanba singdagi cheksinbiu hena kupa marol khangna baleng sinbirau machal kanglaipak spices industry lalambung makhong takhelamam lekai rims road factory thangmiban sinam lekai near lamphel lampak natraga logon tobiu www.machalspices.com or facebook/machalspices natraga email tobirau info@machalspices.com Manipur ihan hanbo oina healthcare products singi fangpham Diagnomed Instruments Healthcare Systems Registered Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete range surgical instruments, hospital equipments, OT lights and tables, autoclaves, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, nebulizer na chingba singi oina New Year gi 20 to 25% discount pizari. Terms and conditions apply. Hena kupamarol gidama contact tawbirau 0385205690 amadi 7085776993. Aikoi email diagnoins@gmail.com. Khudong chaba si mangan bigano. Diagnome Instruments Healthcare Systems. Maha tazarapoina yamung de khoina yam khangjaningi se tung koina adum punsi se music ki lam sida dum kathok piradra natraga kamai to bi doino mate khara tawraga tokpi doira adu so hapetang phongdok pi si lines di prai kathoge na khalle di tawjaru bse ai hai tamna tunga bam ne ai gi pamjaba line hai tare aina yamna independently adigi nungaina adagi ai je isagi level phaba haigdra yamna chawb khotpai wade na sadre aigi aunai studio am leije aduna pura nungdang se kanam yaudana chum ai compose torga yam emotional oi baidi leina kenuma puthong matam se isada feel taw pose mi na sudum e adu de phajena samna da thabaton gi background score se oja bis gupta gi ina yam loin tore thabaton gi serial loin tore ade hujik releasing tawgada ba koi gi yumleima oja bis gupta gi andaki 19 January sida tawgadam ne adu gi du sudum tawje adu oja bis gupta ne am nuksina hare SRK mana thabaton first nang signature ogi ba poto handaki making thabaton 3 gi si tawrasi ada ai gi sukra clip to kha lawrage adu mayam da uthong na ba expose tong na ba kan tawse tawu matam du da phai first that khong gi ba pose si gi pose mayam gi nakong si loi lai thokram na sidagi inferior oi di pandre adi duna kamai tawsi ga da si pose ji hingan ninge adu ai na di haire suggestion oina adu jadi pose manaraga su sidagi kitang music se instrument se kitang onthuoga adu magi hanagi sequence dum thammaga adu da mayam da su yamna nungai bo oigedaba anobu su oiba ti samda dain tor kitang simdo sim tor taw si pose na tor ga moi making gi kanu dundi phaja haire taw se khola si ga na aduna adagi aingonda yamna si san sam ko logja haida isai se koina paisa nu sam phang bai wan te khoidi sum nungai jaba leina mayam na khangbi ba recognition adagi aduni ne ga harga koigi office am da sangure kem khangdre ade maina sini kai ming koge adu toge ga na harga kan taw ai main taw jam ni ga harga adudi nang adigi mami sami matang jan nungai wari khale ai mon thengna jage real life ta ai se ban yam chawbam tawe manorama kanano kitang ni kuire adu ai se nungdang sida keyboard se thamama ai se nunga laga login la ga kawage sun faujal la pai sida koigi ban tormi myam se koigi thabi gi ta num asang asang spai bong suraga mamang sida gari se pong thuai greba ada ai se sa thora maningi sit maningi saina keyboard se hapa thore ada khame as nang sakhi yaroi aina as ai maina ya school leina ai maina sum thaujaga ge tawni do ai kan tawdi natti ngarang se maina leiru sida kitang parak taw dagi ban se mai lesson grade ai se maina kanu se faujala sakin tawni na ha lambi se faujala sakin tawni na ha sida isai sigi lam sida isai se duki matik thawai yamna yaujaba thawai se kathoge phau bakanja dana ban bok ta kiraktrui ne ba ga kirakta ba se adugi bandugi against tawbudi na taba no modi mamang du dana tawram bagana adu aina ki bose lahuk da bagi aina esat khagena jalan tawbi thengnaru ba haitare aduda angang sina haireba nang ka tawge haina aina isai mai kan tawge na ngasi tawrubudu nate adu ngarang se tawsala pose lahuk dragadi amu horen satok sin do paltani laksa ni na ha nang kai tawge na aina khangde kanodi su music composer di oisina skai tawge na philangi ke tawro gan haire ba sum kariam na baini leina angang na ko aina tawge na ha kai philan na hairo ne na ha ai mami sami do aina taw ne na ha ba ade jai laugre iteba sinu pase ba mi sami gi music tawbudu ne na ha ko
ꯑꯗꯩꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯑꯗꯣ ꯑꯩꯗꯤ ꯄꯨꯔꯥ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯀꯩꯝ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯗꯨ ꯃꯃꯤ ꯁꯥꯃꯤꯗꯨꯗ ꯑꯩꯅ ꯇꯧꯖꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗ ꯑꯉꯥꯡꯁꯤꯗ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯖꯠꯂꯦꯅ ꯍꯥꯏꯕꯁꯤꯗ ꯑꯉꯥꯡꯁꯤꯅ ꯃꯥꯏ ꯍꯥꯏꯈ꯭ꯔꯦꯕ ꯏꯇꯩ ꯁꯤꯁꯦ ꯃꯃꯤ ꯁꯥꯃꯤ ꯇꯧ ꯅꯨꯄꯥꯗꯨꯅꯦꯅ ꯍꯥꯏ ꯑꯗꯨ ꯏꯇꯩ ꯃꯁꯤꯅ ꯀꯃꯥꯏ ꯈꯨꯝꯃꯛꯀꯦꯗ ꯃꯥꯅꯦ ꯃꯤꯀꯨꯞꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯗꯣ ꯑꯗꯨꯗ ꯐꯪꯕꯤꯕꯗꯣ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯌꯥꯝꯅ ꯎꯠꯄꯤꯔꯛꯏꯕ ꯈꯪꯕꯤꯔꯝꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯀꯩꯅꯣ ꯌꯥꯝ ꯐꯖꯕ ꯑꯃ ꯈꯨꯝꯕꯤꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯑꯗꯨ ꯃꯃꯤ ꯁꯥꯃꯤꯗꯨꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯏꯗꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣꯅ ꯍꯥꯏꯔꯦ ꯑꯩ ꯈꯨꯗꯛꯁꯤꯗ ꯖꯥꯅ ꯒꯥꯔꯤꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯦ ꯁꯣꯝꯗ ꯆꯠꯈ꯭ꯔꯣ ꯇꯥꯃꯣ ꯁꯣꯝ ꯆꯠꯂꯗꯤ ꯌꯥꯔꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯔꯅꯤ ꯒꯥꯔꯤꯗꯣ ꯑꯩꯅ ꯇꯧꯔꯒ ꯂꯩꯊꯣꯛꯑꯒ ꯀꯩꯅꯣꯝꯗ ꯊꯧꯖꯤꯜꯂꯛꯑꯦꯕ ꯑꯗ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯈꯟꯕꯩꯗꯤ ꯏꯁꯥꯗ ꯄꯨꯔꯥ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕꯗ ꯑꯩꯅ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯊꯤꯀꯥꯗꯥꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯀꯥꯏꯔꯗꯕꯅꯦꯕ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯦ ꯊꯨꯝꯖꯤꯜꯂꯛꯄꯗ ꯑꯩ ꯀꯩꯝꯇ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯔꯅꯤ ꯑꯗꯩ ꯃꯅꯤꯡꯗꯨꯁꯨ ꯊꯣꯝꯖꯤꯜꯂꯛꯄꯗ ꯑꯗꯨꯝ ꯀꯥꯏꯗꯧꯔꯕꯅꯦ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯤꯅ ꯈꯪꯕꯤꯔꯝꯕꯗꯣ ꯑꯩ ꯀꯩꯅꯣꯝꯈꯛ ꯑꯩ ꯃꯤꯡꯁꯦ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯗꯤ ꯈꯪꯉꯤꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯐꯩ ꯊꯥꯗꯣꯛꯄꯤꯔꯣꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯎꯠꯄꯤꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯀꯣ ꯑꯥꯔꯠꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯖꯔꯤꯁꯦ ꯑꯗ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯌꯥꯃꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯤꯗ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟꯗ ꯂꯥꯛꯏꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯗ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯅꯤꯡꯉꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯥꯔ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯦꯁꯦꯖꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯥꯏꯗꯤꯌꯥ ꯑꯗꯒꯤ ꯃꯥꯒꯤ ꯕꯦꯁꯤꯛ ꯔꯨꯠꯁꯦ ꯌꯥꯎꯗꯅ ꯖꯠ ꯍꯦꯛꯇ ꯆꯥꯎꯈꯠꯂꯛꯑꯒ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯔꯦ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯝꯅꯤ ꯃꯌꯥꯝꯗꯒꯤ ꯅꯣꯡꯃꯗ 3 ꯆꯠꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯂꯩ ꯑꯗꯨ ꯇꯧꯏ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯑꯩꯅ ꯐꯝꯖꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯗꯤ ꯇꯣꯝꯒꯤꯗ ꯎꯠꯈ꯭ꯔꯕꯅꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯏꯟꯐꯔꯤꯌꯔ ꯀꯩꯅꯣꯃ ꯁꯦꯝꯕꯤꯅꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯁꯤꯗ ꯐꯝꯈ꯭ꯔꯒꯕ ꯃꯤꯗꯨꯅ ꯌꯥꯝ ꯍꯩꯕꯩ ꯇꯥꯏꯞꯇ ꯑꯗꯩ ꯌꯥꯝꯅ ꯑꯩꯗꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩ ꯈꯪꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯐꯩ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯃꯥꯏ ꯕꯦꯁꯤꯛꯇꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯝꯗꯨꯗ ꯍꯩꯔꯤꯕ ꯑꯗꯩ ꯃꯥꯅ ꯈꯪꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤ ꯃꯟꯗꯥꯀꯤꯅꯤꯅ ꯁꯥꯔꯦꯒꯝꯕ ꯆꯪꯉꯛꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯉꯝꯅꯕ ꯁ꯭ꯇꯦꯞꯇꯣ ꯕꯦꯁꯤꯛꯇꯣ ꯐꯅ ꯌꯥꯎꯔꯛꯑꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯑꯗꯨꯃꯥꯏꯅ ꯆꯪꯍꯟꯅꯤꯡꯉꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯊꯥ ꯑꯃ ꯁꯥꯑꯝꯃꯅꯤ ꯆꯍꯤ ꯑꯃ ꯁꯥꯑꯝꯃꯅꯤ ꯈꯔ ꯂꯩꯔꯒ ꯃꯥꯒꯤꯗꯣ ꯄꯨꯔꯥ ꯐꯦꯗꯞ ꯑꯣꯏꯔꯛꯄ ꯃꯌꯥꯝꯅ ꯄꯥꯝꯃꯛꯇꯕ ꯇꯜꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯥꯔꯇꯤꯁ ꯍꯥꯏꯔꯒꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯗꯤ ꯃꯥꯏ ꯃꯇꯝꯁꯦ ꯌꯥꯝ ꯗ꯭ꯌꯨꯔꯦꯁꯟ ꯇꯦꯟꯕꯅꯤꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯈꯔ ꯐꯪꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯂꯤꯁꯇꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗ ꯃꯥꯅ ꯄꯥꯝꯃꯤꯗꯣ ꯄꯥꯝꯃꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯏꯗꯨꯅ ꯑꯗꯨꯝꯕꯩ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯃꯣꯏꯗ ꯀꯤꯌꯥꯔ ꯂꯧꯔꯒ ꯍꯦꯛꯇ ꯕꯦꯁꯤꯛꯁꯦ ꯐꯖꯅ ꯇꯧꯔꯒ ꯃꯌꯥꯝꯅ ꯁꯛꯅꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯁꯛꯄꯤꯕ ꯉꯝꯕ ꯑꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯝꯕꯤꯔꯛꯄ ꯑꯗꯩ ꯔꯦꯁꯄꯦꯛꯁꯤꯗꯤ ꯌꯥꯝ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯗꯤ ꯔꯦꯁꯄꯦꯛ ꯋꯥꯠꯂꯤꯁꯦ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯁꯤꯡꯒꯔꯔꯥ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯁꯤꯡꯒꯔ ꯈꯛꯇꯁꯨ ꯅꯠꯇ꯭ꯔꯦ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯐꯦꯇꯔꯅꯤꯇꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯁꯤꯗ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏꯗꯤ ꯐꯥꯎꯔꯦꯅ ꯈꯟꯗꯣꯛꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯃꯁꯥꯁꯤꯗ ꯏꯒꯣ ꯀꯩꯅꯣꯝ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯩ ꯃꯥ ꯉꯁꯥꯏꯒꯤ ꯇꯝꯕꯤꯔꯛꯏꯕ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯃꯥꯒꯤ ꯈꯨꯠ ꯇꯥꯛꯑꯒ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯅ ꯇꯝꯕꯤꯔꯛꯄꯅꯤ ꯃꯣꯏ ꯍꯥꯏꯅꯤꯡꯗ꯭ꯔꯦꯕ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯗꯨ ꯔꯦꯁꯄꯦꯛꯇꯣ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯃꯣꯏ ꯃꯁꯦꯟꯗꯣ ꯑꯣꯖꯥꯗꯨꯁꯨ ꯃꯥꯁꯦ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯄꯟꯅꯤꯡꯗ꯭ꯔꯦ ꯑꯗꯩ ꯁꯥꯇ꯭ꯔꯗꯨꯅꯁꯨ ꯑꯣꯖꯥꯗꯣ ꯅꯣꯡꯕꯨ ꯄꯟꯕꯤꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯑꯗꯩ ꯃꯥꯒꯤ ꯍꯌꯦꯡ ꯁ꯭ꯇꯦꯖ ꯑꯃ ꯐꯪꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯦ ꯉꯁꯤ ꯑꯩꯅ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯑꯩ ꯒꯤꯐ ꯑꯣꯏꯅ ꯀꯩꯅꯣꯝ ꯈꯛꯇꯪ ꯄꯤꯖꯒꯦꯅ ꯔꯤꯀꯒꯅꯤꯁꯟ ꯃꯇꯝꯗꯨꯗ ꯄꯤꯕꯤꯔꯒꯗꯤ ꯑꯣꯖꯥꯗꯨꯅ ꯄꯨꯔꯥ ꯃꯄꯤ ꯇꯥꯖꯒꯗꯕ ꯃꯇꯝꯗꯣ ꯄꯦꯟꯖꯒꯗꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯁꯨꯝ ꯀꯥꯟꯅ ꯎꯕꯤꯕꯒꯤ ꯌꯥꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯌꯥꯃꯨꯡꯒꯤ ꯋꯥꯈꯜꯗ ꯈꯔ ꯀꯥꯟꯅ ꯎꯕꯤ ꯍꯥꯏꯕꯒꯤ ꯃꯣꯠꯁꯤꯅꯦ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯗꯣ ꯌꯥꯃꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅꯀꯣ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯗ ꯁꯨꯝ ꯁ꯭ꯇꯦꯞꯁꯦ ꯂꯥꯛꯏꯁꯦ ꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯤꯕ ꯍꯥꯟꯅ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯩꯈ꯭ꯔꯕ ꯁꯤꯡꯁꯤꯅ ꯄꯤꯕꯤꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯁꯤꯡꯁꯦ ꯁꯤ ꯐꯥꯎꯍꯟꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯣꯏꯔꯣ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯐꯤꯜ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯣꯀꯣ ꯁꯤ ꯐꯤꯜ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯂꯣꯏꯅꯃꯛ ꯇꯧꯏ ꯍꯥꯏꯕꯒꯤꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯑꯃꯅ ꯇꯧꯔꯒ ꯑꯃꯅꯤꯅ ꯇꯧꯔꯒ ꯑꯩꯈꯣই ꯄꯨꯂꯞ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯁꯃꯨꯛꯇ ꯂꯥꯡꯕꯗ ꯈꯣꯟꯊꯤ ꯑꯃꯅ ꯂꯥꯡꯕꯗ ꯈꯣꯟꯊꯤ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯇꯧꯔꯤꯕ ꯈꯔꯁꯤꯅ ꯆꯦꯟꯊꯔꯤꯕ ꯁꯨꯃꯥꯏꯅ ꯉꯥꯡꯍꯟꯕꯁꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯇꯨꯡꯗ ꯊꯣꯛꯇꯅꯕ
ꯁꯦꯅꯤꯌꯔꯁꯤꯡꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯤꯕꯁꯦ ꯐꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯌꯥꯝ ꯑꯩꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯅꯍꯥ ꯍꯥꯏꯗꯤ ꯖꯦꯅꯦꯔꯦꯁꯟ ꯍꯧꯖꯤꯛꯀꯤ ꯃꯊꯪ ꯂꯥꯛꯈ꯭रे 2G 3G 4G ꯑꯗꯥꯏꯅ ꯂꯥꯛꯄꯗ ꯑꯗꯥꯏꯅ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯑꯦ ꯑꯗ ꯂꯥꯛꯏꯁꯤꯗ ꯑꯅꯧꯕ ꯅꯍꯥ ꯁꯛꯂꯛꯏꯕ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯌꯦꯕ ꯑꯗ ꯁꯨꯝ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯔꯕꯤꯟꯁꯦ ꯕꯕꯥꯒ ꯂꯥꯛꯑꯦ ꯕꯕꯥ ꯂꯥꯛꯑꯒ ꯑꯁ RK ꯅꯪ ꯏꯁꯩ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯥꯏ ꯃꯇꯝꯗꯨꯗ ꯃꯥ ꯐꯥꯎꯗꯕꯩꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤ ꯌꯧꯗ꯭ꯔꯤꯕ ꯑꯗ ꯑꯩꯁꯦ ꯁꯦꯝꯒꯦꯅ ꯍꯥꯏꯔꯒ ꯃꯌꯦꯛꯁꯨ ꯂꯩꯇꯕ ꯑꯗꯩ ꯑꯗꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯒꯦꯞꯁꯦ ꯂꯩꯊꯣꯛꯈ꯭रे ꯈꯔ ꯂꯩꯔꯒ ꯑꯔꯕꯤꯟ ꯐꯥꯎꯗꯣꯛꯈ꯭रे ꯑꯔꯕꯤꯟꯁꯦ ꯐꯥꯎꯗꯣꯛꯈ꯭रे ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯍꯥꯏ ꯑꯗꯩ ꯑꯦꯖꯦꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯝ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯒꯦꯅ ꯇꯧꯔ ꯑꯩ ꯗꯨꯋꯦꯠ ꯃꯌꯥꯝ ꯁꯥꯍꯜꯂꯦ ꯑꯗꯣ ꯔꯤꯂꯤꯖꯤꯡ ꯇꯧꯗꯦꯕ ꯐꯤꯂꯝ ꯃꯌꯥꯝꯒꯤ ꯃꯣꯏ ꯁꯛꯄꯤꯕ ꯂꯩ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯂꯣꯏ ꯅꯨꯡꯁꯤ ꯌꯥꯝꯅ ꯐꯩ ꯑꯗꯩ ꯕꯦꯕꯥꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯃꯤꯒꯤ ꯃꯇꯝ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯑꯩꯅ ꯑꯗꯨ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯗ꯭ꯔꯦꯕ ꯃꯤ ꯃꯌꯥꯝꯗꯨꯅ ꯈꯜꯂ ꯃꯣꯏ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯦ ꯃꯌꯥꯝꯗꯨꯅ ꯁꯦꯝꯕꯤꯔꯛꯇꯣꯏꯅꯤ ꯑꯗꯨꯏꯗꯨꯅ ꯃꯁꯥꯒꯤ ꯍꯩꯕ ꯃꯥꯏ ꯇꯦꯂꯦꯟ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯑ ꯃꯌꯥꯝꯅ ꯄꯥꯝꯂꯛꯇꯣꯏꯅꯤ ꯑꯗꯣ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯔꯦꯁꯄꯦꯛꯇꯨꯃ ꯇꯧꯔꯒ ꯁꯨꯝ ꯆꯠꯄꯤꯈ꯭ꯔꯒꯗꯤ ꯍꯥꯟꯅꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯇꯝ ꯑꯃꯗ ꯐꯥꯎꯔꯝꯃꯤ ꯑꯗꯣ ꯆꯍꯤ 30 ꯃꯃꯥꯡꯗ ꯐꯥꯎꯔꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯥꯃꯣ ꯇꯤꯖꯦꯟ ꯍꯣꯏ ꯃꯇꯝ ꯑꯃꯗ ꯄꯨꯔꯥ ꯃꯣꯏꯁꯦ ꯄꯣꯄꯨꯂꯔ ꯑꯣꯏꯔꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯆꯍꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯁꯨꯝ ꯒ꯭ꯔꯦꯖꯨꯑꯦꯂꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯃꯥ ꯍꯩꯇꯕꯗꯤ ꯅꯠꯇꯦꯕ ꯊꯃꯣꯏꯗꯗꯤ ꯍꯧꯖꯤꯛ ꯊꯃꯣꯏꯗ ꯂꯣꯏ ꯂꯩꯔꯤꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯔꯒ ꯑꯁ ꯃꯣꯏꯗ ꯑꯍꯟ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯇꯧꯔꯝꯅꯤꯅ ꯍꯥꯏꯕꯤꯕꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔ ꯃꯌꯥꯝꯅꯁꯨ ꯑꯦꯁ ꯃꯇꯝꯗꯨꯒꯤ ꯑꯗꯨꯅꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯔꯦꯁꯄꯦꯛ ꯑꯃ ꯇꯧꯕꯤꯕꯁꯦ ꯃꯣꯏꯗ ꯍꯔꯥꯎꯖꯩꯌꯦꯕ ꯑꯗꯨꯝꯕꯩ ꯀꯩꯅꯣꯁꯦ ꯑꯩꯅ ꯈꯤꯇꯪ ꯊꯝꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯔꯦꯁꯄꯦꯛ ꯇꯧꯅꯔꯤꯈꯩ ꯃꯤꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯔꯛꯄ ꯍꯦꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯔꯦꯁꯄꯦꯛ ꯀꯥꯏꯔꯛꯑꯒꯗꯤ ꯃꯤꯅꯁꯨ ꯀꯥꯏꯔꯛꯄ ꯍꯦꯟꯖꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯆꯞ ꯃꯥꯟꯅꯕ ꯑꯃꯗꯤ ꯆꯪꯉꯤꯕꯀꯣ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯀꯌꯥꯅꯤ ꯌꯥꯝꯕꯨꯡꯅ ꯊꯝꯕꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣ ꯈꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯩꯅ ꯄꯥꯝꯖꯕꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯅꯝꯃꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯣꯗꯤꯑꯣꯒꯤ ꯂꯥꯏꯟꯁꯤꯗꯀꯣ ꯑꯩꯅ ꯁꯨꯝ ꯌꯥꯝꯅ ꯈꯪꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯦꯅꯤ ꯄꯥꯔꯁꯟ ꯍꯥꯏꯗꯤ ꯊ꯭ꯔꯨ ꯉꯁꯤꯒꯤ ꯇꯣꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯆꯥꯟꯁ ꯂꯧꯖꯔꯒ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯗꯤ ꯑꯦꯅꯤ ꯄꯥꯔꯁꯟ ꯑꯃꯅ ꯃꯤ ꯑꯃꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯁ꯭ꯇꯦꯟꯗꯔꯠ ꯍꯧꯖꯤꯛꯀꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯝꯅꯔꯤꯕ ꯂꯦꯚꯦꯜꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯥꯝꯕꯤꯔꯕ ꯑꯗꯩ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯩꯗꯅ ꯍꯣꯂꯤꯋꯨꯗ ꯑꯗꯨꯗ ꯇꯧꯔꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯂꯤꯡ ꯄꯤꯖꯕꯗꯤ ꯉꯝꯃꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯇꯧꯕꯁꯤꯗ ꯃꯥ ꯋꯥꯂꯦꯁ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯧꯕꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇꯥꯔꯤꯀꯥ ꯃꯆꯥ ꯗꯦꯅꯤꯌꯦꯜ ꯂꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯅꯤꯒꯤꯗ ꯊꯤꯟꯕꯅꯦꯕ ꯄꯔꯀꯁꯅꯤꯁꯅꯦ ꯃꯥꯁꯦ ꯑꯗꯨ ꯃꯉꯣꯟꯗ ꯇꯧꯔꯒ ꯑꯩꯅ ꯀꯩꯅꯣꯁꯤꯗꯒꯤ ꯈꯣꯡꯕꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯀꯩꯅꯣꯅꯤꯀꯣ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯇꯥꯔꯦ ꯄꯦꯅꯥ ꯀꯩꯀꯥ ꯈꯔ ꯁꯦꯝꯃꯦ ꯑꯗꯩ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯤꯅ ꯑꯃꯨꯛ ꯕꯥꯁꯤꯁꯦ ꯈꯣꯡꯖꯤꯜꯂꯒ ꯕ꯭ꯂꯦꯟꯗꯤꯡ ꯇꯧꯔꯒ ꯑꯥꯗ ꯀꯩꯅꯣꯗ USA ꯊꯥꯌꯦꯕ USA ꯊꯥꯔꯒ ꯃꯥꯅ ꯑꯃꯨꯛ ꯕꯤꯀ꯭ꯔꯝ ꯅꯪꯁꯤ ꯇꯦꯝꯄꯣ ꯀꯌꯥꯅꯣ ꯑꯗꯨꯅꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯇꯧꯔꯛꯑꯦ ꯑꯗ ꯅꯪ ꯃꯤꯛꯁ ꯗꯥꯎꯟꯁꯤꯗꯤ ꯅꯪ ꯑꯁ ꯑꯗꯨꯗ ꯆꯠꯂꯦ ꯄꯩꯁꯥ ꯌꯥꯝꯕꯅꯤꯅ ꯍꯥꯏꯔꯒ ꯄꯨꯔꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯐꯤꯒꯔ ꯉꯥꯛꯇꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯅꯤ ꯅꯪꯒꯤ ꯀꯩꯅꯣ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯂꯩꯇꯥꯔꯒꯗꯤ ꯊꯥꯔꯛꯑꯣ ꯑꯩ ꯂꯣꯏ ꯁꯦꯝꯕꯤꯔꯛꯀꯦ ꯑꯗꯣ ꯅꯪꯅ ꯇꯧꯔꯒ ꯊꯥ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯣ ꯌꯧꯈ꯭ꯔꯅꯤ ꯗꯣꯂꯔꯗ ꯀꯟꯚꯔꯠ ꯇꯧꯒꯗꯤ ꯄꯩꯁꯥꯗꯣ ꯌꯥꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯏꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯥꯝꯖꯕꯗꯤ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯇꯕꯅꯤ나 ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯖꯕ ꯃꯌꯥꯝꯗꯣ ꯉꯝꯗꯕꯅꯤꯅ ꯍꯥꯔꯗꯋꯦꯌꯔꯁꯤ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨ ꯒꯦꯞ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯗꯨꯒꯤꯁꯦ ꯑꯩꯅ ꯑꯦꯅꯤ ꯄꯥꯔꯁꯟ ꯑꯗꯨꯗꯤ ꯉꯝꯅꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯒꯤ ꯂꯤꯡꯛꯇꯨꯝꯗ ꯑꯩꯅ ꯄꯤꯖꯕ ꯉꯝꯅꯦꯕ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯃꯀꯣ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯅꯁꯨ ꯇꯥꯕꯤꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯃꯨꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯝ TV ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯁꯠ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜꯅꯦ ꯍꯧꯖꯤꯛ ꯇꯥꯇꯥ ꯁ꯭ꯀꯥꯏꯗ 1973ꯗ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯕ ꯐꯪꯕꯤꯔꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯖ ꯑ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯔꯝꯗꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯛꯄ ꯑꯩꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯌꯥꯝ ꯀꯨꯡꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯁꯥꯏ ꯇꯦꯂꯦꯟꯇꯦꯗꯇꯤ ꯑꯣꯏꯕ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯍꯟ ꯇꯧꯗꯅ ꯃꯊꯪ ꯄꯨꯊꯣꯛꯄꯤꯔꯛꯑꯒ ꯁꯤꯗ ꯁꯤꯅꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯛ ꯅꯠꯇꯕꯅꯤꯅ ꯁꯤꯗꯤ ꯄꯨꯔꯥ ꯒ꯭ꯂꯣꯕꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯥꯛꯑꯕꯅꯤꯅ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯂꯩꯕꯣꯔꯦꯅ ꯁꯤꯒꯨꯝꯕꯒꯤ ꯑꯦꯛꯁꯄꯣꯖꯔꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯕꯤꯔꯛꯏꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯩ ꯃꯔꯝꯗꯤ ꯁꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ ꯇꯣꯝꯒꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯤ integration ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯃꯤꯁꯥꯟ ꯑꯗꯨꯗ ꯀꯩꯝ ꯌꯥꯎꯗꯕꯤꯗꯀꯣ ꯃꯌꯥꯝꯁꯦ ꯈꯟꯕꯤꯔꯒ ꯑꯁ ꯑꯗꯨ ꯇꯧꯈꯤꯅꯤꯅꯦ ꯑꯗꯨꯁꯨ ꯀꯧꯕꯤꯌꯣ ꯑꯗꯨ ꯇꯧꯔꯛꯑꯣ ꯈꯣꯠꯂꯣꯒꯅ ꯀꯟꯇꯦꯛ ꯇꯧꯕꯤꯔ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯑꯣꯏꯅ ꯈꯟꯍꯧꯗꯦꯕ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯆꯠ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯤ ꯔꯦꯁꯄꯣꯟꯁꯁꯦ ꯑꯩꯅ ꯑꯦꯁ ꯑꯗꯨꯗꯤ ꯑꯩꯅ
ꯑꯩꯒꯤ ꯑꯦꯛꯁꯄꯣꯖ ꯇꯧꯅꯤꯡꯕꯩ ꯋꯥ ꯅꯠꯇꯕ ꯑꯩꯅ ꯃꯣꯏꯅ ꯇꯧꯕꯤꯔꯤꯗꯣ ꯑꯩꯈꯣꯏꯅ ꯔꯤꯀꯛꯅꯦꯁꯟ ꯃꯤꯅ ꯈꯪꯕꯤꯔꯝꯃꯤꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕ ꯏꯁꯥ ꯄꯣꯛꯆꯔꯒ ꯑꯩꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯆꯨꯝꯃꯤꯅ ꯍꯥꯏꯅ ꯈꯟꯖꯔꯒ ꯁꯤꯗ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯇꯣꯝꯅ ꯃꯥꯏ ꯄꯤꯕꯤꯔꯛꯏꯁꯦ ꯑꯗꯩ ꯃꯄꯥꯟ ꯂꯝꯗ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯩꯖꯔꯤꯕꯁꯤꯡꯁꯦ ꯑꯥꯗ ꯌꯦꯡꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡꯗꯒꯤ ꯍꯪꯖꯅꯤꯡꯉꯤꯁꯦ ꯌꯥꯃꯨꯡ ꯍꯧꯖꯤꯛꯁꯦ ꯌꯥꯃꯨꯡꯒꯤ ꯏꯆꯥꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯥꯃꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯏꯁꯦ ꯂꯧꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯑꯃ ꯆꯪꯖꯈ꯭ꯔꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯁꯨꯝꯕꯗꯤ ꯐꯥꯎꯕꯤꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯏꯆꯥꯅꯨꯄꯥ ꯃꯥꯏ ꯔꯣꯅꯥꯜꯖꯤꯠ ꯀꯧꯋꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤꯗꯨꯅ ꯁꯩꯂꯦꯖꯥ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥ ꯄꯤꯌꯥꯅꯣ ꯐꯖꯅ ꯈꯣꯡꯉꯦ ꯈꯣꯡꯕꯁꯦ ꯃꯥ ꯑꯗ ꯍꯧꯖꯤꯛ ꯂꯩꯔꯒ ꯑꯗ ꯈꯣꯡꯕꯁꯦ ꯃꯥꯅ ꯚꯤꯖꯨꯋꯦꯜ ꯀ꯭ꯂꯤꯞ ꯈꯔ ꯊꯥꯔꯛꯑꯦꯕ ꯈꯣꯡꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯕꯨ ꯈꯣꯡꯗꯕꯩꯗꯤ ꯂꯩꯅ ꯃꯥ ꯁꯨꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯈꯣꯡꯉꯦ ꯑꯗꯨ ꯃꯥ ꯏꯁꯩꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯛꯑꯦ ꯑꯗꯩ ꯒꯤꯇꯔꯁꯨ ꯈꯣꯡꯉꯦ ꯑꯗꯣ ꯍꯥꯏꯔꯤꯁꯦ ꯊꯑꯣꯏꯅ ꯑꯦꯀꯥꯗꯦꯃꯤꯀꯦꯜꯂꯤ ꯂꯩꯗꯅ ꯇꯝꯕ ꯈꯣꯠꯂꯨꯕ ꯑꯗꯩ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯗ ꯃꯥ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯦ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯩ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯩꯈꯣꯏ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯁꯨꯝ ꯀꯩꯅꯣꯗ ꯂꯥꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯕꯦꯀꯤꯡꯁꯦ ꯂꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯁꯨꯝꯕꯗ ꯂꯣꯏ ꯂꯩꯕꯅꯤꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏꯅꯦꯕ ꯏꯆꯥꯅꯨꯄꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯁꯛꯇꯤ ꯁꯛꯑꯦ ꯑꯗ ꯁꯛꯄꯁꯦ ꯃꯥꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯛꯇꯤ ꯁꯛꯑꯒꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯐꯖꯅ ꯈꯣꯡꯉꯦ ꯑꯗꯩ ꯏꯁꯩꯒꯁꯦ ꯁꯛꯑꯝꯕꯁꯦ ꯐꯖꯅ ꯁꯛꯑꯦꯕ ꯑꯗ ꯑꯩ ꯀꯩꯝ ꯍꯥꯏꯗꯦꯕ ꯃꯥꯅ ꯔꯦꯀꯣꯔꯠ ꯇꯧꯕꯩꯁꯤꯗ ꯑꯩꯅ ꯇꯥꯕꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯃꯤ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯆꯨꯝꯅꯒꯤ ꯃꯤꯆꯝ ꯑꯃꯅ ꯁꯛꯄꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯂꯩꯅ ꯁꯛꯑꯦꯕ ꯑꯗꯩ ꯑꯩꯉꯣꯟꯗꯒꯤ ꯁꯥꯏꯠꯇ ꯑꯩ ꯀꯩꯅꯣꯝ ꯈꯛꯇ ꯍꯥꯏꯖꯍꯧꯒꯦ ꯁꯤꯒꯤ ꯆꯥꯟꯁ ꯂꯧꯖꯔꯒ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯑꯗꯒꯤ ꯌꯥꯝ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯣꯗꯤꯑꯣ ꯑꯃ ꯅꯝꯕꯁꯤꯗ ꯌꯥꯝ ꯑꯦꯛꯁꯄꯦꯟꯁꯤቭ ꯑꯣꯏꯔꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯈꯣꯠꯂꯤꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯊꯦꯡꯅꯖꯕ ꯈꯔ ꯌꯥꯎꯖꯈꯤꯕ ꯄꯩꯁꯥꯗꯤ ꯂꯩꯖꯗꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 10 ꯆꯠꯄꯤ ꯃꯌꯥꯝꯁꯦ ꯄꯨꯡꯈꯠꯂꯒ ꯄꯣꯔꯛꯑꯒ ꯏꯁꯇꯨꯗꯤꯑꯣꯗ ꯅꯝꯕ ꯂꯥꯛꯄ ꯑꯩ ꯈꯔ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯗꯣ ꯃꯄꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏ ꯇꯥꯁꯟꯖꯔꯒ ꯑꯩ ꯃꯥꯏꯅ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨꯏ ꯃꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯩ ꯁ꯭ꯀꯨꯜꯗ ꯂꯩꯕꯅꯤ ꯈꯣꯠꯄꯅꯦꯅ ꯇꯧꯔ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯖꯕꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯦꯅꯤ ꯄꯥꯔꯁꯟ ꯂꯩꯅ ꯄꯥꯝꯗꯤ ꯄꯥꯝꯖꯔꯒ ꯄꯩꯁꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯑꯗꯨꯝ ꯃꯣꯁ ꯋꯦꯜꯀꯝ ꯑꯩ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯊꯤꯕꯤꯔꯛꯑꯒ ꯂꯥꯛꯑꯒꯁꯨ ꯂꯩꯗꯅ ꯃꯌꯥꯝꯅ ꯑꯗꯨ ꯂꯧꯅꯩ ꯑꯗꯣ ꯅꯣꯃꯤꯅꯦꯜ ꯑꯣꯏꯅꯀꯣ ꯑꯩꯗꯤ ꯑꯩꯅ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯈꯔ ꯅꯦꯛꯎꯔꯕ ꯈꯔꯗꯣ ꯑꯗꯨꯒꯤ ꯄꯤꯕꯤꯔꯒꯅꯦ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯈꯟꯖꯔꯤꯁꯤꯅꯅꯦ ꯑꯣꯏꯒꯗꯕ ꯃꯤ ꯈꯔꯗꯣ ꯑꯣꯏꯒꯗꯕ ꯇꯨꯡꯒꯤ ꯑꯣꯏꯍꯧꯒꯗꯕ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯍꯧꯒꯗꯕ ꯃꯣꯏꯒꯤ나 ꯂꯩꯍꯧꯒꯗꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯗꯨꯃ ꯇꯧꯍꯧꯕꯁꯦ ꯑꯩꯒꯤꯁꯨ ꯄꯨꯔꯥ ꯃꯍꯩꯗ ꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯈꯟꯖꯩꯕ ꯁꯦꯝꯍꯧꯕ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯄꯩꯁꯥꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯍꯩꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯂꯣꯠꯂ ꯆꯠꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯠꯈꯤꯗꯅꯕ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯖꯒꯦ ꯍꯥꯏꯖꯕꯅꯦꯕ ꯌꯥꯝꯕꯨꯡꯅ ꯍꯥꯏꯖꯔꯤꯁꯦ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯌꯥꯝꯕꯨꯡ ꯑꯗꯩ ꯀꯩꯅꯣꯝꯈꯛ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯁꯦ ꯑꯁꯤꯗꯤ ꯐꯖꯅ ꯋꯥꯔꯦꯗꯤꯅꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯍꯥꯔꯗꯋꯦꯌꯔ ꯑꯃ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯦꯄꯜꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯒꯤ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯄꯥꯏꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯦꯞꯁꯤ ꯂꯩꯇ꯭ꯔꯦꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯣꯂꯤꯋꯨꯗꯀꯤ ꯇꯧꯔꯤꯕ ꯏꯚꯟ ꯑꯗꯒꯤ ꯕꯣꯂꯤꯋꯨꯗ ꯇꯧꯔꯤꯕ ꯑꯗꯩ ꯄ꯭ꯔꯤꯇꯝꯒꯤ ꯄ꯭ꯔꯣꯒ꯭राꯃꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒ ꯃꯥ ꯑꯗꯨꯝ ꯂꯣꯏꯅꯩꯌꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯞꯗꯦꯠ ꯂꯣꯏ ꯇꯧꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯂꯨꯈꯣꯏ ꯅꯪ ꯀꯩꯀꯩ ꯄꯥꯏꯔꯦ ꯑꯗꯩ ꯄ꯭ꯔꯤꯇꯝꯒꯤ ꯀꯟꯇꯩꯗ ꯑꯩ ꯑꯉꯥꯡ ꯂꯣꯏꯅꯕꯅꯤꯅ ꯃꯥ ꯑꯗꯨ ꯄꯥꯏ ꯈꯣꯠ ꯂꯣꯏ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯦ ꯃꯥ ꯄꯥꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯔꯦ ꯇꯧꯕꯇꯕꯨ ꯍꯥꯔꯗꯋꯦꯌꯔꯁꯦ ꯂꯩ ꯉꯝꯗꯦꯗꯤ ꯑꯦꯄꯜꯒꯤꯗꯣ ꯂꯩꯔꯅꯤ ꯂꯩꯕꯗ ꯂꯥꯛ 3 ꯄꯤꯈ꯭ꯔꯅꯤ ꯑꯗꯩ ꯁꯣꯝꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯗ ꯇꯧꯔꯒ 20 ꯂꯥꯛꯁꯃꯨꯛ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯗꯔꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯦꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤ ꯅꯨꯡꯉꯥꯏꯔꯤ ꯈꯣꯠꯂꯤꯅ ꯍꯥꯏꯔꯒ ꯉꯁꯤꯐꯥꯎꯗ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯟꯚꯦꯁꯃꯦꯟꯁꯦ ꯀꯥꯏꯗꯒꯤ ꯇꯧꯒꯦꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯕꯦꯡ ꯑꯃꯗꯩꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯦ ꯐꯪꯗꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯂꯣꯌꯤꯁꯦ ꯄꯨꯔꯥ ꯑꯣꯏꯔꯨꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯪꯒꯅꯤ ꯑꯗꯩ ꯅꯪꯒꯤ ꯄꯥꯟ ꯀꯩꯅꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯩ ꯅꯪ ꯏꯟꯀꯝ ꯀꯩꯅꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯏꯃꯣꯁꯅꯦꯜ ꯂꯩꯗꯅ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯄꯣꯛꯑꯦꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯗꯩ ꯏꯚꯟ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯃꯣꯔꯒꯦꯖ ꯀꯩꯅꯣ ꯇꯧ ꯌꯥꯕ ꯂꯦꯟ ꯚꯦꯂꯨꯑꯦꯁꯟ ꯄꯤꯌꯨꯔꯥ ꯈꯣꯠꯂꯨꯔꯥ ꯍꯥꯏꯔꯒ ꯑꯗꯣ ꯅꯣꯏꯒꯤ ꯄꯥꯟꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦ GST ꯑꯗꯨ ꯊꯤꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯏꯗꯗꯤ ꯑꯗꯨꯝꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯀꯟꯅ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯁꯤꯗꯒꯤꯀꯣ ꯑꯦꯅꯤ ꯄꯨꯔꯥ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯂꯣꯏꯅꯃꯛꯇꯤ ꯄꯤ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯑꯦꯋꯥꯔꯗꯤ ꯐꯪꯈꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯍꯥꯟꯅꯒꯤ ꯑꯣꯏꯔꯒꯁꯨꯀꯣ ꯈꯔꯗꯨꯗꯤ ꯈꯟꯒꯠꯄꯤꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯃꯤꯅꯦꯜ ꯑꯣꯏꯅ ꯅꯣꯏꯁꯦ ꯂꯥꯛ 10 ꯁꯤꯝꯗꯤ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯣꯏ EMI ꯊꯤꯔꯒ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯅꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯄꯗ ꯎꯠꯀꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯑꯗꯨꯝꯕ ꯏꯁꯀꯤꯝ ꯑꯃ ꯂꯩꯇꯥꯔꯒꯗꯤꯕ ꯑꯁ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯖꯅꯤꯡꯉꯦꯕ ꯑꯁ ꯂꯩꯕꯁꯨ ꯑꯣꯏꯁꯅꯨ ꯌꯥꯝꯕꯨꯡ
ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯖꯕꯅ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯄꯦꯟ ꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯕ ꯍꯪꯖꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯔꯦ ꯌꯥꯝꯕꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯖꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯃꯨꯛꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯍꯦꯟꯅ ꯑꯀꯨꯞꯄꯁꯤꯡꯗꯣ ꯈꯪꯅꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯃꯨꯛ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤ ꯋꯤꯠ ꯇꯣꯝ ꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯕꯨꯡꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚ꯭ꯌꯨꯌꯔꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯑꯄꯦꯟꯗ ꯀꯌꯥ ꯑꯃꯗꯤ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯖꯔꯒ ꯃꯈꯥ ꯇꯥꯅ ꯑꯀꯨꯞꯄꯗꯣ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯒꯦ ꯑꯌꯥꯕ ꯂꯧꯖꯔꯒ